ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯂꯝꯗꯝꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯥꯔꯟ ꯇꯨꯔꯟ ꯄꯪꯍꯥꯏ ꯍꯥꯏꯕ ꯄꯪꯉꯤ ꯏꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯀꯨꯝꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯪꯍꯥꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯉꯁꯤꯗꯒꯤꯗꯤ ꯇꯣꯛꯄꯤꯔꯣ ꯍꯥꯏꯗꯅ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯍꯥꯟꯕꯗ ꯑꯩ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯗꯣ ꯖꯦꯑꯦꯁꯤꯅ ꯍꯥꯏꯔꯛꯄ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯣ ꯁꯤꯔꯤꯕ ꯃꯤꯒꯤ ꯁꯣꯛꯏꯕ ꯕꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯒꯤ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯁꯧꯒꯠꯅꯅꯕ ꯑꯩꯈꯣꯏ ꯔꯦꯗꯤꯗ ꯂꯩꯁꯤ ꯑꯗꯨꯒ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃ ꯃꯤꯌꯥꯝꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯄꯥꯎꯁꯤꯃ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯃꯩꯇꯩ ꯄꯥꯡꯒꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MNWOꯒꯤ ꯃꯥꯏꯀꯩ ꯍꯛꯊꯦꯡꯅ ꯂꯧꯕ ꯂꯣꯏꯅꯅ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯑꯦꯔꯤꯌꯥꯁꯤꯡꯁꯦ ꯍꯦꯛ ꯊꯣꯛꯄ ꯊꯦꯡꯅꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯥ ꯇꯥꯕꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯣꯏꯔꯣ ꯃꯗꯨ ꯆꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯇꯥꯟꯅꯔꯒ ꯆꯪꯃꯤꯟꯅꯔꯝꯂꯒꯗꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯈꯥꯗ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯂꯣ ꯕꯥꯏꯗꯤꯡ ꯇꯧꯕ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯍꯦꯛꯇ ꯃꯍꯥꯛꯄꯨ ꯃꯔꯝ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟ ꯄꯤꯔꯒ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯗꯨꯅ ꯃꯤꯕꯨ ꯍꯦꯛꯇ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯍꯥꯏꯕꯁꯦ ꯂꯝꯗꯥꯜ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯇꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯔꯥꯜ ꯂꯩꯔꯝ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯑꯆꯨꯝꯕ ꯖꯁꯇꯤꯁ ꯑꯃ ꯇꯧꯔꯒ ꯃꯤꯌꯥꯝ ꯈꯪꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯃꯗꯨꯅ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯅꯤ ꯂꯧꯖꯩ ꯑꯗꯨꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯦ ꯃꯁꯤ ꯑꯁꯨꯝꯕ ꯏꯟꯁꯤꯗꯦꯟ ꯑꯁꯦ ꯃꯇꯨꯡ ꯑꯃꯨꯛ ꯊꯣꯛꯇꯅꯕ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯒ ꯑꯃꯒ ꯊꯥꯖꯅꯕ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯑꯩꯈꯣꯏꯒꯤ ꯀꯣ ꯑꯦꯛꯖꯤꯁꯇꯦꯟꯁ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯃꯥꯡꯗ ꯊꯝꯃꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯚꯦꯂꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯃꯅꯤꯄꯨꯔ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯁꯥꯒꯠꯇꯕ ꯌꯥꯗꯦꯅ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏ 5-10 ꯃꯥꯏꯅꯣꯔꯤꯇꯤꯗ ꯂꯩꯕꯁꯦ ꯃꯁꯤꯡꯁꯨ ꯌꯥꯝꯖꯗꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯄꯥꯡ ꯀꯥꯡꯖꯩꯕꯨꯡꯗꯔ ꯄꯨꯟꯅ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯍꯦꯟ ꯇꯧꯔꯒ ꯁꯤꯖꯔꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯈꯜꯂꯛꯈꯤꯑꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯦ ꯃꯈꯥ ꯇꯥꯕꯗꯗꯤ ꯏꯁꯣꯔꯗ ꯅꯤꯔꯒ ꯃꯄꯨꯗ ꯊꯧꯅꯤꯖꯔꯒ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅꯃꯛ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯀꯁꯨ ꯍꯟꯖꯟꯅ ꯆꯪꯕ ꯃꯇꯝꯗ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯃꯦꯗꯤꯌꯥꯗ ꯃꯥꯅ ꯂꯥꯛꯇ꯭ꯔꯁꯨ ꯃꯔꯝ ꯍꯦꯟꯕꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯔꯝ ꯍꯦꯟꯕ ꯂꯩꯔꯝꯕ ꯌꯥꯏ ꯃꯗꯨ ꯃꯔꯝ ꯍꯦꯟꯕꯗꯣ ꯆꯞ ꯆꯥꯅ ꯋꯥꯔꯛꯁꯦ ꯍꯥꯏꯕꯁꯤꯗ ꯑꯩ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯍꯥꯏꯔꯤꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯃꯛꯇꯗꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯏꯕ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯀꯃꯟꯅꯦꯜ ꯑꯣꯏꯕ ꯊꯥꯒꯠꯂꯛꯏꯕ ꯋꯥꯐꯝꯁꯤ ꯃꯁꯤ ꯌꯥꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯧꯕꯤꯗꯅꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯊꯝꯕꯤꯔꯀꯥꯟꯗ ꯃꯁꯤꯗꯤ ꯄꯥꯡꯒꯜꯒ ꯃꯩꯇꯩ ꯄꯥꯡꯒꯜꯒ ꯃꯩꯇꯩꯁꯤꯒ ꯑꯩꯈꯣꯏ ꯈꯠꯅꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯁꯣꯝꯗꯒꯤ ꯐꯦꯃꯤꯂꯤ ꯈꯔ ꯁꯣꯏꯅꯕꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯑꯣꯏꯅ ꯈꯟꯗꯣꯛꯄꯤꯔꯀꯥꯟꯗ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯍꯦꯟꯅ ꯆꯥꯎꯕ ꯀꯝꯃꯨꯅꯤꯇꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯔꯥꯏꯑꯣꯠ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ N. Biren ꯈꯨꯗꯛꯇ ꯔꯤꯌꯦꯛ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯒꯠꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯁꯣꯛꯄꯁꯤꯡ ꯏꯟꯖꯔ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯁꯤꯒꯤ ꯅꯥꯈꯤꯕ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯂꯦꯝꯅ ꯂꯥꯌꯦꯡꯒꯅꯤ ꯑꯗꯨ ꯇꯧꯅꯦꯅ ꯊꯝꯕꯤꯈꯤꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯥꯒꯠꯄ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯆꯥ ꯊꯥꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕꯗꯤ JASꯅ ꯇꯥꯜꯂꯛꯄ ꯍꯥꯏꯔꯤꯕ ꯁꯣꯛꯈꯤꯕꯁꯤꯡ ꯑꯃꯗꯤ ꯁꯤꯈꯤꯕ ꯅꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯅ ꯇꯥꯜꯂꯛꯄ JASꯅ ꯇꯧꯔꯛꯄ ꯗꯤꯃꯥꯟꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯄꯟꯊꯗꯅ ꯏꯔꯥꯡ ꯊꯣꯛꯍꯟꯗꯅ ꯃꯁꯤꯃ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃ ꯑꯩ ꯑꯍꯥꯟꯕꯗ ꯑꯄꯤꯜ ꯇꯧꯖꯒꯦ ꯏꯔꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ ꯍꯧꯖꯤꯛꯀꯤ ꯁ꯭ꯄꯣꯔꯠꯁꯤꯗꯒꯤ ꯇꯣꯉꯥꯟꯕ ꯄꯥꯡꯒꯟ ꯇꯥꯕ ꯄꯥꯡꯒꯟꯒ ꯅꯛꯅ ꯇꯥꯃꯤꯟꯅꯕ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯑꯦꯋꯥꯔꯅꯦꯁꯇꯨ ꯍꯧꯖꯔꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯃꯦꯗꯤꯌꯥꯗ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯏꯕ ꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯇꯣꯉꯥꯟꯕ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯖꯤꯟꯅꯔꯒ ꯀꯃꯟꯅꯦꯜ ꯑꯣꯏꯕ ꯃꯥꯟꯕꯁꯦ ꯃꯁꯤꯃꯗꯤ ꯇꯧꯕꯤꯒꯅꯨ